ꯑꯗꯣ ꯃꯌꯥꯝ ꯁꯤꯖꯥꯅ ꯐꯨꯠꯇꯠꯂꯦ ꯁꯤ ꯐꯨꯠꯇꯠ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯉꯧꯈꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯦꯄꯥꯂꯤ ꯈꯨꯊꯣꯡꯅꯤꯀꯣ ꯉꯁꯤꯒꯤ ꯄꯣꯠꯁꯤ ꯀꯔꯤꯝ ꯊꯥꯛꯑꯣꯏꯀꯣ ꯃꯔꯨ ꯀꯩꯅꯣꯒꯗꯤ ꯊꯥꯛꯑꯣꯏꯀꯣ ꯁꯤ ꯃꯣꯔꯣꯛ ꯑꯈꯥꯕꯤ ꯍꯥꯞꯆꯜꯂ ꯂꯣꯏꯔꯦ ꯆꯟ ꯑꯣꯏꯔꯦ ꯃꯍꯤ ꯍꯥꯞꯆꯜꯂꯅꯤ ꯍꯥꯎꯗꯧꯗꯤ ꯃꯥꯟꯗꯕꯅꯤ ꯍꯣꯔꯦꯟ ꯂꯩꯔꯛꯀꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯔꯁꯟꯁꯨ ꯂꯩꯔꯦ ꯁꯤ ꯊꯥꯗꯔ ꯂꯣꯏꯔꯦ ꯁꯤꯒꯤ ꯄꯣꯔꯁꯟꯅꯤ ꯏꯝꯄꯣꯔꯇꯦꯟꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯣꯏ ꯇꯨꯝꯗꯧ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯁꯨꯃꯥꯡ ꯉꯥꯡꯅꯗꯕꯤꯗ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯃꯣꯁꯟ ꯅꯨꯡꯃꯣꯁꯟꯁꯨ ꯑꯃꯐꯥꯎ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯤ ꯃꯌꯥꯝ ꯉꯝꯕ ꯅꯠꯇꯦꯕ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯄꯣꯠꯁꯦ ꯁꯤꯅꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯖꯈꯤꯕꯗꯨꯅꯦꯕ ꯅꯦꯄꯥꯂꯤ ꯈꯨꯊꯣꯡꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤ ꯇꯧꯖꯗꯣꯏ ꯄꯣꯠꯁꯦ ꯌꯥꯝ ꯆꯥꯕ ꯍꯥꯎꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯌꯥꯝ ꯄꯥꯝꯖꯩꯁꯦ ꯑꯗꯨ ꯑꯣꯛꯁꯤꯒ ꯑꯗ ꯄꯥꯟ ꯏꯔꯣꯝꯕ ꯑꯗꯨꯒ ꯁꯤꯅ ꯑꯣꯛ ꯀꯪꯅ ꯉꯧꯕꯅꯤꯀꯣ ꯁꯤꯅ ꯑꯗꯨꯝ ꯌꯥꯝ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯤꯇꯪ ꯂꯧꯈꯠꯆꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯩ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯑꯅꯤ ꯈꯤꯇꯪ ꯃꯌꯥꯝꯅ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯑꯇꯣꯞꯄ ꯑꯗꯒꯤ ꯀꯔꯤ ꯁꯤꯌꯔ ꯇꯧꯅꯤꯡꯕꯁꯤꯡꯁꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯔꯤ ꯆꯥꯍꯟꯅꯤꯡꯕ ꯍꯥꯏꯕꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯉꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯁꯦ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝ ꯆꯥꯔ ꯂꯩ ꯂꯨꯍꯣꯡ ꯍꯌꯦꯡꯋꯥꯏ ꯕꯦꯔꯥ ꯀꯥꯔꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯗꯤ ꯈꯤꯇꯪ ꯃꯦꯆꯣꯔ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯃꯦꯆꯣꯔ ꯑꯣꯏꯕ ꯋꯥꯠꯄ ꯃꯥꯜꯂꯦꯕ ꯃꯦꯆꯣꯔ ꯑꯣꯏꯔꯒ ꯂꯨꯍꯣꯡꯒꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯋꯥꯈꯜꯒ ꯌꯥꯝ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯨꯍꯣꯡꯉ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯕꯤꯗꯤ ꯑꯣꯏꯗꯣꯔꯤꯕꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯨꯝꯁꯦ ꯑꯣꯔ ꯇꯥꯈꯩ ꯀꯦꯊꯍꯜꯂꯦꯗꯅꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯍꯥꯔꯂꯤ ꯗꯦꯕꯤꯁꯟ ꯑꯃ ꯂꯧꯒꯦꯅ ꯈꯜꯂꯤ ꯂꯣꯟꯗꯒꯤꯀꯣ EMI ꯑꯣꯏꯅ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯃꯁꯝꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯣꯠꯂꯤ ꯇꯧꯍꯟꯕ ꯑꯃ ꯂꯩꯗꯅꯀꯣ ꯃꯅꯥꯝꯒ ꯇꯥꯍꯜꯂꯒ ꯈꯪꯉꯝꯃꯅꯤ ꯎꯔꯝꯃꯅꯤꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯗꯣ ꯁꯨꯝ ꯋꯥꯈꯜ ꯁꯥꯒꯠꯄꯤꯌꯣꯕ ꯑꯗꯨꯗꯨꯒ ꯃꯥ ꯑꯩ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯅꯤꯀꯣ ꯑꯩ ꯍꯥꯔꯂꯤ ꯗꯦꯕꯤꯁꯟ ꯁꯨꯃꯥꯏꯅ ꯊꯧꯒꯥꯏꯔꯅꯤꯀꯣ ꯑꯗ ꯑꯩꯅ ꯄꯣꯠꯇꯤ ꯀꯥꯞꯁꯤꯜꯂꯅꯤꯅ ꯑꯗꯨꯒ ꯃꯥ ꯑꯩ ꯐꯪꯖꯕ ꯌꯣ ꯇꯥꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯄꯥꯠꯄꯗꯣ ꯑꯗꯨꯗꯨꯅ ꯃꯃꯥꯡꯗ ꯊꯝꯃꯦꯗꯅꯀꯣ ꯍꯥꯔꯂꯤ ꯗꯦꯕꯤꯁꯟꯒꯤ ꯃꯃꯥꯡꯗ ꯊꯝꯃꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯇꯧꯗꯣꯏꯁꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗꯒꯁꯦ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯔꯒ ꯆꯠꯇꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯥꯛꯀꯧꯕꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯉꯥꯏꯕ ꯅꯠꯇꯦ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯀꯣꯏꯁꯟ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯅꯝꯕꯤꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯃꯣꯏꯅ ꯍꯪꯕꯤꯔꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤꯁꯦ ꯆꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯂꯁ ꯆꯍꯤ ꯈꯤꯇꯪ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯃꯁꯨ ꯂꯩꯔꯦ ꯄ꯭ꯂꯁ ꯑꯗꯨꯒ ꯚ꯭ꯌꯨ ꯅꯨꯡꯁꯨ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦꯕ ꯑꯗꯨꯗꯨꯅ ꯁꯤꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯒ ꯊꯣꯛꯂꯛꯏꯕ ꯄꯣꯠꯊꯥꯁꯤꯒ ꯑꯝꯇ ꯈꯦꯠꯅꯗꯕ ꯃꯥꯡꯖꯕꯗꯣ ꯍꯥꯏꯇꯥꯔꯦ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯔꯦ ꯍꯛꯆꯥꯡꯁꯨ ꯁꯣꯛꯑꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯂꯠꯂꯒ ꯅꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯏꯅꯗꯅ ꯑꯃ ꯆꯥꯕꯁꯦ ꯍꯧꯖꯤꯜꯂꯁꯤ ꯁꯤ ꯍꯥꯟꯅ ꯐꯨꯒꯦ hào thế nga xin thì hành chứ ra anh là mai đây mà nó tàu cái tàu nó phăng rồi bạn hỏi mà nói trời hào đấy hào cái bao nhiêu mình chúng tàu kalap tí tàu nó tụi mỏ kẹp son sao với hậu cũng được rồi
Manu pada sat leh chang ngay ta quỷ nó tàu này chứ bây giờ sinh hình bây giờ siga tàu bây giờ cari dah không đi baby beans mana này có tang này nó pan đi phui này chứ tăng cái gì bỏ am được không mặc cái tàu này đấy sana 되게 tang hết phun cá đó con tôi Spanish 놈 좀 또 이게 다이네 구사 좀 싸게 돼 많이 떨어가 생각보다 biến dị ấy cần sao xem mà biết đâm rồi nào Oh God. Ah. Khối kẹo. Xin kẹo. Ô có thông mình nào vậy? Thế đó. Thằng mình nằm mấy tại tập mà nằm thôi em quên nằm bấm. Các anh chơi không được, hỏi em nào. Sao giờ bấm rồi phong tá bim người của sai tóc là cái si maru di sat ke không di sat tau 푸게 그럼도 푸주게 자, 걸레
이거 하오는 이거 있다. 이 하가 돼야 돼. Cái hai này sao vậy sao cả thế này hai thì định không được masih gitu ang kunin tahu sembilan jalan dia besok lagi tahun itu tak masalah ke saya itu kah bagi warai pak ngambil ngomong mana nak buatin lo, yang betul pada ramai itu, kau biar deh mem. Aja tisu berarti tak kau, kau aja nak kau tisu. Careless way betul. Aduh dah deh mem. Aja hari saya kan tahu lah. Aduh, mem like tahu belum subscribe tahu belum share tahu belum. Aduh kau tahu wali. Aduh mungkin wali share tahu belum jenis share tahu belum. Instagram dah nak Instagram tu message thabi roh itu tu si wali share tahu belum. Aduh kau tahu casual question gue nanti comment itu pipi ramai tar. Aduh memang masih di kain aja. Ramai pana? Ya pare.